ꯃꯌꯥꯝꯕꯨ ꯔꯃꯨꯛ ꯇꯤꯞꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤ ꯑꯃꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯗꯤ ꯂꯥꯏ ꯈꯗꯥꯡ ꯄꯥꯟꯗꯕꯤ꯫ ꯂꯧꯕꯤꯔꯁꯤ ꯂꯥꯏ ꯈꯗꯥꯡ ꯄꯥꯟꯗꯕꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯈꯨꯡꯒꯪ ꯑꯃꯗ ꯅꯨꯄꯤ ꯑꯃꯒ ꯅꯨꯄꯥ ꯑꯃꯒ ꯃꯇꯩ ꯃꯅꯥꯎ ꯃꯈꯣꯏ ꯑꯅꯤꯈꯛ ꯂꯩꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯗꯣ ꯊꯕꯛ ꯁꯨꯕ ꯅꯣꯝꯕ ꯌꯥꯝꯅ ꯀꯜꯂꯝꯃꯤ꯫ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯒ ꯏꯪꯈꯣꯜꯒꯤ ꯊꯕꯛ, ꯌꯦꯟꯁꯥꯡ ꯅꯥꯄꯤ ꯊꯥꯕꯒꯤ ꯊꯕꯛ ꯑꯗꯣ ꯍꯦꯛ ꯂꯣꯏꯕꯒ ꯂꯪꯐꯩ ꯊꯣꯛꯇꯨꯅ ꯁꯦꯟ ꯇꯥꯟꯕ ꯍꯦꯛ ꯍꯦꯛ ꯆꯠꯂꯤ꯫ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯀꯣꯛꯅꯕ, ꯋꯥꯠꯇ ꯄꯥꯗꯅꯕ ꯍꯣꯠꯅꯕꯗ ꯅꯤꯡꯍꯟꯅꯗꯕ, ꯉꯥꯏꯍꯥꯛ ꯐꯥꯎꯕ ꯄꯣꯊꯥꯗꯕ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯊꯕꯛ, ꯐꯝ ꯊꯥꯕ, ꯋꯥꯏ ꯁꯤꯠꯄ, ꯀꯣꯜꯂꯤꯛ ꯐꯦꯡꯕ, ꯁꯨꯕ ꯅꯣꯝꯕ ꯇꯟꯕꯤ, ꯃꯁꯝ ꯐꯥꯎꯕ ꯍꯥꯠꯇꯕꯤ, ꯀꯦꯃꯧꯕꯒꯤ ꯊꯕꯛ ꯐꯥꯎꯕ ꯇꯧꯗꯕꯤ, ꯃꯁꯥ ꯅꯥꯟꯗꯕꯤ, ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯑꯍꯥꯎ ꯑꯍꯥꯎꯕꯇ ꯆꯥꯔꯒ ꯂꯩꯔꯒ ꯂꯣꯏꯔꯦ ꯈꯟꯕꯤ ꯅꯨꯄꯤꯅꯤ꯫ ꯃꯥꯒꯤ ꯅꯨꯄꯥꯗꯨꯅ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯄꯗ ꯌꯦꯟꯖꯥꯡ ꯅꯥꯄꯤ, ꯉꯥ ꯉꯥꯔꯤ, ꯊꯨꯝ ꯊꯥꯎꯅꯆꯤꯡꯕ ꯂꯩꯔꯛꯇꯨꯅ ꯅꯨꯄꯤꯗ ꯁꯤꯟꯅꯩ꯫ ꯑꯁꯨꯝꯅ ꯏꯃꯨꯡꯒꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯔꯤꯕ ꯅꯨꯄꯥ ꯑꯗꯣ ꯃꯇꯝ ꯑꯌꯥꯝꯕꯗ ꯃꯕꯨꯛ ꯊꯟꯅ ꯅꯣꯡꯃꯇ ꯆꯥꯕ ꯐꯪꯗꯦ꯫ ꯃꯔꯝꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯣ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯌꯥꯝꯅ ꯂꯤꯛꯄꯤ, ꯍꯩꯁꯤꯡꯕꯤ ꯁꯥꯗꯨꯅ ꯆꯤꯔꯤ ꯆꯤꯔꯤꯅ ꯇꯧꯕ ꯃꯇꯧ ꯑꯗꯣ ꯍꯦꯛ ꯍꯦꯛ ꯇꯧꯁꯤꯟꯅꯗꯨꯅ ꯑꯦꯟꯖꯥꯡꯗꯒ ꯉꯥ ꯃꯔꯨ ꯃꯀꯣꯛ ꯑꯃꯅꯤꯗꯪ ꯊꯥꯛꯂꯒ ꯇꯣꯛꯏ꯫ ꯅꯨꯄꯥꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯔꯩꯕ ꯉꯥ ꯑꯍꯥꯎ ꯑꯍꯥꯎꯕ ꯃꯌꯥꯝꯗꯣ ꯊꯣꯡꯂꯗꯨꯅ ꯍꯦꯛ ꯍꯦꯛ ꯆꯥꯏ꯫ ꯃꯔꯛ ꯃꯔꯛꯇ ꯉꯀ꯭ꯔꯥ ꯂꯩꯔꯧ, ꯉꯥꯃꯨ ꯂꯩꯔꯧ, ꯑꯗꯨꯒ ꯉꯥꯐꯛꯁꯨ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯊꯣꯡꯂꯒ ꯃꯕꯨꯛ ꯊꯟꯅ ꯊꯟꯅ ꯍꯥꯎꯅ ꯆꯥꯗꯨꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯒ ꯆꯥꯛ ꯄꯨꯟꯅ ꯃꯇꯝ ꯑꯃꯠꯇꯗ ꯆꯥꯃꯤꯟꯅꯕ ꯇꯥꯔꯕꯗꯤ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯆꯥꯛꯂꯨꯛꯇꯗꯤ ꯉꯥꯔꯧ ꯍꯥꯞꯇ꯭ꯔꯒ ꯃꯥꯒꯤ ꯆꯥꯛꯂꯨꯛ ꯃꯅꯨꯡꯗꯅ ꯉꯥꯃꯨ ꯂꯩꯔꯧ ꯐꯨꯝꯗꯨꯅ ꯍꯦꯛ ꯍꯦꯛ ꯆꯥꯏ꯫ ꯅꯨꯄꯤ ꯑꯁꯤ ꯋꯥ ꯉꯥꯡꯕꯗ ꯌꯥꯝꯅ ꯍꯩꯁꯤꯡꯉꯤ꯫ ꯅꯣꯡꯃ ꯐꯥꯗꯣꯛ ꯌꯦꯟꯖꯥꯡ ꯊꯣꯡꯕꯗ ꯊꯨꯝ ꯍꯦꯛ ꯌꯥꯛꯄꯗ ꯉꯁꯤꯗꯤ ꯉꯅꯝ ꯊꯨꯝꯅꯝꯕ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯏ, ꯐꯅꯕꯨ ꯍꯥꯎꯏ꯫ ꯑꯗꯨꯒ ꯅꯣꯡꯃ ꯐꯥꯗꯣꯛ ꯊꯨꯝ ꯈꯔ ꯍꯦꯛ ꯋꯥꯠꯄꯗ ꯉꯁꯤꯗꯤ ꯌꯦꯟꯁꯥꯡ ꯃꯇꯥ ꯑꯃꯅꯤ, ꯆꯝꯇꯛ ꯂꯥꯛꯇꯛ ꯐꯅꯕꯨ ꯐꯔꯤ꯫ ꯑꯗꯨꯒ ꯃꯣꯔꯣꯛ ꯈꯔ ꯍꯦꯛ ꯍꯦꯟꯅ ꯁꯥꯈꯤꯕꯗ ꯉꯁꯤ ꯑꯁꯤꯅ ꯃꯑꯣꯡ ꯑꯃꯅꯤ, ꯁꯥꯇꯛ ꯂꯥꯛꯇꯛ ꯐꯅꯕꯨ ꯍꯥꯎꯔꯤꯗ꯫ ꯆꯤꯟꯗꯣꯟ ꯂꯩꯇꯣꯟ ꯐꯕꯤ ꯍꯥꯏꯕꯗꯨ ꯍꯦꯛ ꯊꯣꯛꯏ꯫ ꯅꯨꯄꯤ ꯑꯁꯤ ꯆꯛꯆꯥ ꯐꯖꯗꯕꯤ, ꯂꯧꯁꯤꯡꯁꯨ ꯐꯠꯇꯕꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯥꯅ ꯑꯁꯨꯝꯅ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯔꯤꯕꯁꯤ ꯅꯣꯡꯃꯗꯤ ꯈꯪꯈꯤꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯍꯥꯏꯔꯛꯏ꯫ "ꯍꯣ ꯅꯨꯄꯥ, ꯇꯥꯔꯤꯕ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯂꯥꯏ ꯈꯗꯥꯡ ꯄꯥꯟꯗꯕꯤ ꯁꯣꯏꯗꯅ ꯆꯪꯂꯝꯃꯅꯤ꯫ ꯅꯍꯥꯛꯅ ꯂꯩꯔꯛꯄ ꯉꯀ꯭ꯔꯥ ꯂꯩꯔꯧ, ꯉꯥꯐꯛ ꯑꯗꯨꯒ ꯄꯨꯟꯗ ꯌꯣꯛꯇꯨꯅ ꯊꯝꯕ ꯉꯥꯃꯨ ꯎꯀꯥꯕꯤ ꯑꯗꯨ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯤꯕꯁꯤꯕꯨ ꯂꯥꯏ ꯈꯗꯥꯡ ꯄꯥꯟꯗꯕꯤꯅ ꯆꯥꯈꯤꯕ ꯅꯠꯇꯅꯗꯤ ꯀꯅꯥ ꯂꯥꯛꯇꯨꯅ ꯆꯥꯔꯒꯅꯤ?" ꯃꯥꯒꯤ ꯅꯨꯄꯥꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯑꯁꯨꯛ ꯀꯨꯏꯕꯁꯤ ꯑꯩꯅ ꯂꯩꯔꯛꯄ ꯉꯀ꯭ꯔꯥ ꯂꯩꯔꯧ, ꯉꯥꯐꯛ ꯑꯗꯨꯒ ꯄꯨꯟꯗ ꯌꯣꯛꯇꯨꯅ ꯊꯝꯕ ꯉꯥꯃꯨ ꯎꯀꯥꯕꯤ ꯑꯗꯣ ꯑꯃꯨꯛꯇ ꯆꯥꯕ ꯐꯪꯗꯦ ꯈꯜꯂꯤꯕꯁꯤꯗꯤ ꯂꯥꯏ ꯈꯗꯥꯡ ꯄꯥꯟꯗꯕꯤꯅ ꯆꯥꯕ ꯑꯣꯏꯔꯝꯕ ꯇꯥꯔꯦ꯫ ꯍꯨꯔꯥꯟꯗꯨꯅ ꯆꯥꯕ ꯆꯛꯆꯥ ꯐꯖꯗꯕ ꯂꯥꯏ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯕ ꯇꯥꯔꯦ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯆꯦꯠꯇ ꯌꯩꯗꯨꯅ ꯉꯥꯡꯂꯤꯕꯁꯦ ꯃꯥꯗꯤ ꯈꯪꯗꯦ, ꯃꯥꯁꯨ ꯃꯥꯒꯤ ꯉꯝꯅꯕ ꯉꯥꯡꯂꯤ꯫ ꯅꯨꯄꯥ ꯑꯁꯤꯒ ꯅꯨꯄꯤ ꯑꯁꯤꯒ ꯃꯌꯨꯝ ꯄꯥꯟꯃꯤꯟꯅꯔꯛꯄꯁꯤ ꯌꯥꯝꯗ꯭ꯔꯕꯗ ꯆꯍꯤ 10-11 ꯂꯩꯃꯤꯟꯅꯔꯛꯂꯕ ꯐꯥꯎꯕ ꯏꯃꯨꯡ ꯑꯗꯣ ꯏꯆꯥꯎ ꯆꯥꯎꯈꯠꯂꯝꯗꯦ꯫ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯃꯕꯨꯛꯅꯤꯡꯗ ꯆꯤꯡꯅꯔꯛꯂꯗꯨꯅ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯁꯦ ꯃꯨꯟꯅ ꯈꯪꯗꯣꯛꯂꯒꯦ,
ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯤꯕ ꯂꯥꯏ ꯈꯗꯥꯡ ꯄꯥꯟꯗꯕꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯃꯨꯛꯇꯗꯤ ꯐꯥꯒꯦ ꯈꯜꯂꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯛꯏ, "ꯍꯣ ꯅꯨꯄꯤ, ꯑꯩ ꯉꯁꯤꯗꯤ ꯑꯔꯥꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯄ ꯇꯥꯔꯤ, ꯑꯗꯨꯅ ꯆꯥꯛ ꯉꯟꯅ ꯊꯣꯡꯉꯨ꯫" ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨꯅ, "ꯍꯣꯏ, ꯅꯪꯅꯕ ꯊꯣꯡꯒꯦ, ꯑꯗꯨꯕꯨ ꯀꯗꯥꯏꯗ ꯂꯥꯞꯅ ꯆꯠꯀꯗꯧꯔꯤꯕꯅꯣ? ꯉꯁꯤ ꯍꯜꯂꯛꯄ ꯉꯝꯒꯗ꯭ꯔꯥ?" ꯅꯨꯄꯥ ꯑꯗꯨꯅ, ꯊꯣꯡꯅ ꯊꯣꯡꯉꯨ, ꯊꯕꯛꯀꯤ ꯃꯑꯣꯡ ꯌꯦꯡꯂꯒ ꯍꯜꯂꯛꯄ ꯉꯝꯃꯦ ꯐꯔꯦ, ꯊꯕꯛꯁꯤꯅ ꯌꯥꯝꯕꯅꯦ, ꯍꯜꯂꯛꯇꯕ ꯊꯣꯛꯂꯦ, ꯍꯌꯦꯡ ꯍꯦꯛ ꯂꯥꯛꯄ ꯍꯥꯏꯕꯗꯨꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯦ꯫ ꯅꯨꯄꯤ ꯑꯗꯨ ꯍꯔꯥꯎꯔꯦ, ꯉꯁꯤꯗꯤ ꯆꯥꯛ ꯌꯦꯟꯁꯥꯡ ꯑꯍꯥꯎ ꯑꯍꯥꯎꯕ ꯆꯥꯅꯤꯡ ꯆꯥꯅꯤꯡꯕ ꯊꯣꯡꯗꯨꯅ ꯏꯄꯨꯛ ꯊꯟꯅ ꯆꯥꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯅꯨꯄꯤꯗꯨꯅ ꯑꯦꯟꯖꯥꯡꯗꯤ ꯑꯊꯨꯕꯤ ꯑꯣꯏꯅ ꯏꯪꯈꯣꯜꯗꯒꯤ ꯃꯅꯥ ꯃꯁꯤꯡ ꯈꯔ ꯍꯦꯛꯇꯨꯅ ꯊꯣꯡꯂꯒꯦ꯫ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ, "ꯍꯣꯏꯗ ꯍꯣꯏꯗ, ꯑꯩꯕꯨ ꯀꯌꯥꯝ ꯍꯥꯎꯅ ꯆꯥꯕ ꯃꯤꯅꯣ, ꯅꯪꯅ ꯊꯣꯛꯄ ꯊꯣꯡꯉꯨ ꯍꯥꯏꯔꯕꯗ" ꯅꯨꯄꯤ ꯑꯗꯨꯅ ꯏꯪꯈꯣꯜꯗ ꯆꯪꯈ꯭ꯔꯒ ꯍꯪꯒꯥꯝ ꯃꯅꯥ, ꯀꯣꯕꯤ ꯃꯅꯥ, ꯆꯦꯡꯀ꯭ꯔꯨꯞ ꯃꯇꯣꯟ ꯈꯔ ꯄꯠ ꯄꯠ ꯊꯠꯂꯒ ꯌꯦꯟꯗꯥꯏ ꯑꯃꯗ ꯍꯥꯞꯂꯒ ꯏꯁꯤꯡꯗ ꯆꯥꯝꯊꯣꯛꯂꯒ ꯊꯝꯂꯦ꯫ ꯑꯗꯨꯒ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯪꯂꯛꯇꯨꯅ ꯏꯔꯨꯖꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯗ ꯆꯪꯈ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯒꯤ ꯅꯨꯄꯥꯗ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯔꯦ, ꯏꯔꯨꯖꯊꯣꯛꯄꯤꯔꯨꯔꯣ ꯍꯥꯏꯔꯛꯄꯗ ꯅꯨꯄꯥ ꯑꯗꯨꯅ ꯊꯨꯅ ꯌꯥꯡꯅ ꯄꯨꯈ꯭ꯔꯤꯗ ꯖꯝ ꯂꯥꯎꯅ ꯆꯣꯡꯊꯗꯨꯅ ꯏꯔꯨꯖꯔꯨꯔꯦ꯫ ꯃꯐꯤ ꯃꯔꯣꯟ ꯄꯔꯞ ꯄꯔꯞ ꯍꯣꯡꯗꯣꯛꯂꯒ ꯂꯥꯏ ꯇꯤꯟ ꯈꯨꯔꯨꯝꯂꯤꯉꯩ ꯅꯨꯄꯤ ꯑꯗꯨꯅ ꯇꯍꯥ ꯇꯍꯥ ꯇꯧꯗꯨꯅ ꯆꯥꯛ ꯊꯤꯔꯒ ꯆꯥꯛ ꯆꯥꯐꯝꯗ ꯊꯥꯡꯗꯣꯛꯂꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯅꯨꯄꯥ ꯑꯗꯨꯅ ꯆꯥꯛꯁꯪꯗ ꯆꯪꯂꯛꯇꯨꯅ ꯆꯥꯛ ꯆꯥꯔꯒꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏꯗꯒꯤ ꯏꯁꯤꯡ ꯂꯧꯔꯒ ꯂꯥꯏꯗ ꯀꯠꯂꯒ ꯆꯥꯛ ꯈꯨꯕꯥꯝ ꯑꯃ ꯈꯣꯠꯊꯔꯒ ꯌꯦꯟꯖꯥꯡ ꯃꯍꯤ ꯇꯣꯠꯂꯒꯦ ꯈꯟꯗꯨꯅ ꯇꯦꯡꯒꯣꯠꯇ ꯌꯦꯡꯂꯛꯄꯗ ꯑꯦꯟꯖꯥꯡ ꯃꯍꯤꯗꯣ ꯇꯦꯡꯒꯣꯠ ꯑꯆꯧꯕꯗꯣ ꯊꯟꯀꯣꯛ ꯇꯧꯏ꯫ ꯍꯪꯒꯥꯝ ꯃꯅꯥ, ꯀꯣꯕꯤ ꯃꯅꯥꯁꯤꯡꯗꯣ ꯇꯒꯠ ꯇꯒꯠ ꯏꯁꯪ ꯁꯪꯅ ꯃꯍꯤ ꯃꯊꯛꯇꯨꯗ ꯇꯥꯎꯕꯗꯨ ꯎꯕꯗ ꯅꯨꯄꯥꯗꯣ ꯃꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅ ꯂꯣꯏꯔꯦ꯫ ꯑꯗꯨꯕꯨ ꯃꯍꯤ ꯈꯔ ꯍꯩꯔꯒ ꯆꯥꯔꯦ꯫ ꯉꯥ ꯊꯥꯛꯄ꯭ꯔꯥ ꯌꯦꯡꯕꯗ ꯉꯥ ꯑꯌꯥꯏꯕ ꯃꯀꯣꯛ ꯑꯃ ꯑꯅꯤꯗꯒꯤ ꯍꯦꯟꯅ ꯊꯦꯡꯅꯗꯦ꯫ ꯅꯨꯄꯥꯗꯣ ꯁꯥꯎꯅꯤꯡ ꯁꯥꯎꯅꯤꯡꯅ ꯈꯔ ꯆꯥꯔꯒ ꯃꯆꯤꯟ ꯇꯦꯡꯕ, ꯃꯈꯨꯠ ꯍꯥꯝꯕ ꯍꯧꯒꯠꯈ꯭ꯔꯦ꯫ ꯑꯗꯨꯗꯒꯤ ꯃꯐꯤ ꯃꯔꯣꯟ ꯇꯟꯅ ꯇꯟꯅ ꯁꯦꯠꯆꯤꯜꯂꯦ, ꯂꯪꯐꯩꯗ ꯄꯨꯅꯕ ꯃꯄꯣꯠ ꯃꯆꯩ ꯌꯣꯝꯁꯤꯟꯗꯨꯅ ꯆꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯄꯨꯔꯣꯏꯕ ꯑꯗꯨꯅ ꯂꯪꯐꯩ ꯆꯠꯀꯗꯧꯔꯤꯕ ꯑꯗꯨꯒꯤ ꯁꯦꯝ ꯁꯥꯕ ꯀꯔꯤ ꯑꯃꯠꯇ ꯌꯦꯡꯗꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨꯗꯤ ꯆꯥꯛꯈꯨꯝꯗ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯍꯣꯠꯅꯗꯨꯅ ꯂꯩꯔꯦ꯫ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ, "ꯍꯥꯏ ꯅꯨꯄꯤ, ꯑꯩ ꯆꯠꯂꯦꯍꯦ" ꯍꯥꯏꯔꯝꯂꯒ ꯃꯥꯡꯒꯣꯟꯗꯒꯤ ꯃꯈꯣꯡ ꯊꯥꯡꯊꯔꯒ ꯁꯨꯃꯥꯡ ꯇꯥꯅ ꯊꯣꯛꯈ꯭ꯔꯦ꯫ ꯑꯗꯨ ꯐꯥꯎꯕꯗ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯇꯦ꯫ ꯆꯥꯛꯈꯨꯝꯗ ꯃꯔꯨ ꯍꯦꯛ ꯂꯨꯛꯊꯗꯨꯅ ꯃꯥꯒꯤ ꯆꯥꯅ ꯊꯛꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯉꯩꯗ ꯅꯨꯄꯥꯗꯣ ꯍꯨ ꯍꯦꯛ ꯍꯟꯖꯤꯜꯂꯛꯇꯨꯅ ꯃꯥꯒꯤ ꯅꯨꯄꯤꯅ ꯎꯗ꯭ꯔꯤꯉꯩ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯂꯒ ꯏꯃꯨꯡꯒꯤ ꯀꯥꯆꯤꯟ ꯑꯃꯗ ꯂꯩꯁꯤꯟꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯗꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕꯗꯣ ꯆꯠꯈ꯭ꯔꯦ ꯈꯟꯗꯨꯅ ꯁꯒꯥꯏꯗꯒꯤ ꯉꯥꯔꯨꯕꯥꯛ ꯂꯧꯊꯔꯒ ꯉꯥꯐꯛ ꯑꯌꯥꯏꯕ ꯑꯗꯣ ꯃꯆꯦꯠ ꯃꯆꯦꯠ ꯁꯦꯠꯇꯨꯅ ꯑꯂꯨꯒ ꯍꯋꯥꯏ ꯊ꯭ꯔꯥꯛꯀ ꯃꯔꯣꯏ ꯃꯄꯥꯡ ꯅꯤꯡꯊꯤꯖꯅ ꯍꯥꯞꯇꯨꯅ ꯊꯣꯡꯂꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯆꯥꯅꯕ ꯍꯣꯠꯅꯔꯤꯉꯩꯗ ꯁꯔꯛ ꯇꯥꯔꯛ ꯌꯦꯡꯗꯨꯅ ꯅꯨꯄꯥ ꯑꯗꯨꯅ ꯅꯥꯁꯣꯟꯅ ꯃꯈꯣꯟ ꯊꯣꯛꯍꯟꯗꯅ ꯇꯞꯅ ꯇꯞꯅ ꯁꯒꯥꯏꯗ ꯀꯥꯈꯠꯂꯒ ꯅꯨꯄꯤ ꯑꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯦ꯫ ꯅꯨꯄꯤ ꯑꯗꯨꯅ ꯆꯥꯛ ꯑꯦꯟꯁꯥꯡ ꯊꯣꯡꯕꯗꯨ ꯂꯣꯏꯔꯒ ꯑꯇꯣꯞꯄ ꯄꯨꯈꯝ ꯑꯃꯗ ꯆꯥꯛꯇꯨ ꯊꯤꯗꯣꯛꯂꯦ꯫ ꯑꯗꯨꯒ ꯇꯦꯡꯒꯣꯠ ꯑꯆꯧꯕ ꯑꯃꯗ ꯉꯥꯐꯛ ꯊꯣꯡꯕ ꯑꯗꯣ ꯊꯟꯅ ꯍꯥꯞꯂꯒ ꯅꯨꯄꯥꯗꯧꯅ ꯈꯣꯡꯒ꯭ꯔꯥꯏ ꯍꯦꯛ ꯆꯜꯂꯒ ꯃꯕꯨꯛ ꯊꯟꯅ ꯆꯥꯊꯣꯛꯂꯦ꯫
ꯅꯨꯄꯤ ꯑꯁꯤ ꯃꯈꯗꯥꯡ ꯇꯦꯟꯕ ꯃꯔꯝꯅ ꯆꯥꯛ ꯆꯥꯈꯣꯡ ꯈꯨꯗꯤꯡꯒꯤ ꯂꯩꯕꯥꯛꯇ ꯄ꯭ꯔꯣꯞ ꯄ꯭ꯔꯣꯞ ꯇꯥꯕꯅ ꯆꯥꯈꯤꯕ ꯆꯥꯛꯇꯨꯗꯒꯤ ꯆꯒꯨꯝꯅ ꯍꯦꯜꯂꯦ ꯍꯥꯏꯕꯗꯨꯅꯤ꯫ ꯃꯣꯔꯣꯛ ꯃꯇꯦꯛ ꯉꯥ ꯃꯔꯨ ꯃꯌꯥꯡ ꯈꯟꯗꯨꯅ ꯂꯪꯊꯣꯛꯄꯗ ꯆꯥꯛꯈꯨꯝ ꯑꯗꯣ ꯄꯨꯡꯆꯥꯏ ꯍꯦꯛ ꯆꯥꯏꯔꯦ꯫ ꯅꯨꯄꯤ ꯑꯇꯣꯟꯕꯤꯒꯤ ꯍꯧꯅꯕꯤ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯅ ꯆꯥꯔꯝ ꯊꯛꯂꯝꯂꯤꯕꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯁꯒꯥꯏꯗꯒꯤ ꯂꯣꯠꯂꯤꯕ ꯃꯄꯨꯔꯣꯏꯕꯗꯨꯅ ꯋꯥꯗꯨ ꯇꯥꯕꯗ ꯁꯤꯟꯊꯤꯕꯤ ꯊꯕꯛ ꯁꯨꯅꯤꯡꯗꯕꯤ ꯅꯃꯥ ꯅꯄꯥꯗꯨ ꯀꯧꯔꯒ ꯁꯦꯕꯥ ꯇꯧꯍꯜꯂꯨ, ꯆꯛꯆꯥ ꯐꯖꯗꯕꯤ ꯉꯁꯤꯗꯤ ꯂꯥꯏ ꯈꯗꯥꯡ ꯄꯥꯟꯗꯕꯤ ꯐꯥꯔꯦꯗꯅ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ ꯁꯒꯥꯏ ꯃꯊꯛꯇꯒꯤ ꯂꯥꯎꯔꯛꯄ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯤ ꯑꯗꯨ ꯌꯥꯝꯅ ꯉꯛꯂꯦ꯫ ꯃꯃꯩꯊꯪꯗꯗꯤ ꯃꯥꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯕ ꯈꯪꯂꯛꯂꯗꯨꯅ ꯍꯩꯃꯥ ꯑꯔꯥꯞꯄ ꯃꯐꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨ ꯇꯥꯕꯗ ꯅꯨꯄꯥꯗꯨꯅ ꯆꯛꯆꯥ ꯐꯖꯗꯕꯤ ꯅꯪꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯌꯦꯡꯂꯒꯦ ꯍꯥꯏꯗꯨꯅ ꯁꯒꯥꯏ ꯃꯊꯛꯁꯤꯗ ꯂꯩꯕꯅꯤ꯫ ꯅꯪꯅ ꯆꯥꯕꯗꯣ ꯐꯣꯡꯅ ꯑꯗꯨꯝ ꯆꯥꯎ, ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯊꯤꯡꯒꯅꯤ? ꯅꯪꯅ ꯉꯁꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯑꯩꯅ ꯆꯥꯔꯝ ꯊꯛꯂꯝꯂꯤꯕꯁꯤꯡ ꯑꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯕꯗꯤ ꯀꯌꯥꯗ ꯅꯨꯡꯉꯥꯏꯒꯅꯤ ꯍꯥꯏꯕꯗꯨ ꯂꯩꯔꯝꯃꯨ, ꯑꯩ ꯁꯒꯥꯏꯗꯒꯤ ꯀꯨꯝꯊꯔꯛꯈꯤꯒꯦ, ꯅꯨꯄꯥ ꯑꯗꯨꯅ ꯑꯩꯅ ꯁꯦꯕꯥ ꯇꯧꯗꯨꯅ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯍꯥꯏꯕꯗ ꯆꯥꯕ ꯊꯛꯄ ꯐꯖꯗꯕꯤ ꯅꯨꯄꯤ ꯑꯗꯣ ꯏꯀꯥꯏꯃꯟꯈꯤꯗꯨꯅ ꯃꯅꯤꯡꯊꯣꯡ ꯐꯥꯎꯗꯣꯛꯂꯒ ꯆꯦꯟꯈꯤꯕꯅ ꯃꯄꯥꯝ ꯑꯗꯨꯝ ꯌꯧꯈ꯭ꯔꯦ꯫ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯑꯅꯧ ꯑꯅꯧꯕ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯀꯌꯥ ꯂꯦꯞꯇꯅ ꯑꯃꯨꯛ ꯄꯨꯖꯔꯛꯈꯤꯒꯦ꯫ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯥꯏꯅꯔꯁꯤ꯫